mayam bahan maktada ikokno no kurumjari amadi taram noksari pothaminasi khaminasi channel asina chayol khudingi nomajing numit khudingi thamjariba chayol gi Rashifal ngasisu khudak asida miyamda khudol tamjanabagi damak puduna laksari ngasi gi chayol gi Rashifal da ngasi jungi tang manga dagina lakaduriba jungi tang taramathoi fawbagi oiba chayol gi Rashifal di ngasi sodomak mahusagumna mes Rashifal dagi mathang manau naina thamjare haraga aroibada minna Rashifal thamjaraga losinjagadabani loina mahusagumna ngasi su tangkak ani thokna adumak Rashifal khudimak thamjage ngasi gi tangkakta tang manga dagina tang taret fawbugi ama thamjage aduga lemhoriba tang nipan dagina tang taramathoi fawbugi oiba chayol gi Rashifal sisu khudul tabjage Rashifal khudimaki oina madugi matungda Rashifal khudingmaki loirakpada chayol sida hakchangi oiba kari fall leri amadi mahi masingi fall kari leri loina na maru oina pakhang ne sabi singi fall na kari leri habado khudol tamjage fare dudi ngasigi thamjariba jungi tang manga dagina jungi tang taramathoi fawgi oiba chayol gi Rashifal khudol tamjarge miyek taminasi ngasi chayol gi Rashifal si khudol tamjadringai mangoina nungairaba paujel amatang miyamda khanganjari madudi hauji aina uhunjariba video asi handak inau Phytolife company mamangda aina su uhunjakraba Phytolife company gi product ama oiriba stem cell asi sizinaduna matam kuina luhonglaba matungda angang yawwa ngamdraba mioi kayama angang yawkibagi lambi kayama koina ukre madu mayamdu yenglore harga makoisu amuktang try tujage hetuna try tawraba matungda handak inong hairiba Phytolife company gi stem cell asi sizinaraba matamda angang unaba phangkhraba video aduni makoigi nungaiba pawdo madu miyamda mudang khanganje hoge sida sunatana Phytolife company sina tongan ba magi product sina cell therapy tawre harkanda hakchang da yoriba asonba cell asi naune hingalalaga mathau tawhanbagi process aduna maram oraga makhan gi anaba kaya kidney naba lungs naba amadi bp loina nupi gi tongan ba laina kaya phanba ngamlaba adugomlaba Phytolife company gi stem cell asina inong nongna angang ama unabagi nungai yai pabu pawdo masi kambatang hana miyam yengminagsi moyangde jimna Phytolife dashi stem cell si sarude jahi ani mo isam tha kya sabi ge thahum gi matung da sum orakpra kamai tawge ahum suba tha roiba tha da okay ando ahan bida sigi hidak si kamai khangake ba amoi YouTube channel da thindaruba adu dai thangpa okay PK channel ne YouTube da dai thangpa okay adu thengnabagi sabra kamai tawge thengabaga sade adu thengabai matung sahi ama nuklera ani lega dumana jarpa okay ado sina maroina sigi kanab su dum phangye di khangye bako asina kanab phangasi mayam da sumaina khoige chada leramba sum problem wakan nuai da base summa apam phang da ba hai tare ko sumba sum mi mayam lerangane ba makhoi sing da di kari sum haibininge angang kuina yaudaba khotaba lairaga di si adum sabilu adu skuidana yauni khalle okay makhal makha kyagi anababu phanduna miyoibigi punsi sangdo oliba sigumlaba Phytolife company gi stem cell asina piriba kanaba amasung nungaiba pawdamasi miyeng taminaraba matungda ngasigi thamjariba chayol gi Rashifal somda amuk mayam puning changna taminarsi aduga ngasigi thamjariba video aduda pijariba number asida miyamna contact tobiningba hena maru oiba
खंबिनिंग लेब तारगसु पाउ पिबिरओ हाइबसिमसु थमजरगे अदुदि राशिफल की ओइना अहानबदा खुदोल तमजरगे मेष राशिफल मेष राशिफल की ओइना तांग मंगा दगिना तांग तरेत फाउबगी अहानब तांककी मनुंगदा अनौबा मरुप फंगनी वानो ममाई पाकनी मरी मतागा पुन्ना सामिन थकमिनगनी लीला ड्रामा टीवी येंगदुना लेथोकनी अदुगा लेमहौरिबा तांग निपानदगिना तांग तरामाथोई फाउबगी मनुंगदना लमद चतप थोइना कायदे करबार तौब कानगनी सासनगी मरीद सेल चतकनी हक्सांगी ओइनदी कायदे महैगी ओइनदी फजन चतली अदुगा पाखंग लेसाबिसिंगी ओइनदी थुंगगनी अनिसुबदा लोकसगे ब्रेस राशिफल की ओइना तांग मंगा दगिना तांग तरेत फाउबगी मनुंगदा वखल यामगनी मथौ सिनगनी थौदोक यामगनी सेल मखोंग पानगनी वनो मसक्री थांगदी निंग थुंग वाली अदुगा लेमहौरिबा तांग निपानदगिना तांग तरामाथोई फाउबगी मनुंगदा इमुंग मनुंग सेमगत सागतली लोइना लोइना सासनगी कारबारद सेल चतकनी लैकाईगी थबक थोरमदा सेल चतकनी हक्सांगी ओइनदी कायदे महैगी ओइनदी फजना तौगनी अदुगा पाखंग लेसाबिसिंगी ओइनदी थुंगगनी मथंगदा लखुसगे मिथुन राशिफल की ओइना तांग मंगा दगिना तांग तरेत फाउबगी मनुंगदा लाइटिन की थबक थोरमदा मथौ चिनगनी पुंग इसै तौबा मिंचत फंगनी सेलदी मखोंग पानगनी वनोम सक्री थांगनी अदुगा लेमहौरिबा तांग निपानदगिना तांग तरामाथोई फाउबगी मनुंगदा लमद चतप कायदे लौ इंखोल सुब नोंब कानगनी फम होंगनी हक्सांगी ओइनदी कायदे महैगी ओइनदी तनगनी अदुगा पाखंग लेसाबिसिंगी ओइनदी हाइना सिंगगनी अहुम सुबदा ngakpigani mari subda lokhosage karkat राशिफल की ओइनसु तांग मंगा दगिना तांग तरेत फाउबगी अहानबा ताकक्ता फम होंगदो होंगजिन तौगनी लमद चतप कायदे अनौबा मरुप फंगनी वनो ममाई फाकनी अदुगा लेमहौरिबा तांग निपानदगिना तांग तरामाथोई फाउबगी मनुंगदना इमुंग मनुंग सेमजिन साजिनगनी सासनगी मरीद सेल चतकनी युमदा मरी मता थुंगलगनी पुंग इसै तौबा लीला ड्रामा यावबा सानाबा मिंचत फंगनी हक्सांगी ओइनदी अकाइबा थोइना लेते अदुगा महैगी ओइनदी मयाई ओइ पाखंग लेसाबिसिंगी ओइनदी हाइना सिंगगनी मथंगदा लखुसगे सिंह राशिफल की ओइना तांग मंगा दगिना तांग तरेत फाउबगी मनुंगदा पुंग इसै तौबा लीला सानाबा मिंचत फंगनी महै फै तौरुब थबक खुदिमकता महै अफबा खरा फंगनी लैकाईगी थबक थोरमदी मतम खरा मांगनी अदुगा सेलदी मखोंग खरा पानगनी फम होंगदो होंगजिन खरा लेगनी अदुगा तांग निपानदगिना तांग तरामाथोई फाउबगी मनुंगदना लमद चतप कायदे इमुंग मनुंग सेमजिन साजली सासनगी कारबारद सेल मांगी हक्सांगी ओइनदी कायदे महैगी ओइनदी फै पाखंग लेसाबिसिंगी ओइनदी थुंगगनी मथंगदा लखुसगे कन्या राशिफल की ओइना तांग मंगा दगिना तांग तरेत फाउबगी मनुंगदा सुब नोंब कानगनी अनौबा मरुप मपांग फंगनी नुंगाइबा पाउ तागनी फम होंगनी लम तु येंगबा चतकनी मरी मता सावगनी अदुगा तांग निपानदगिना तांग तरामाथोई फाउबगी मनुंगदना साना खोनबगी थबक जगोई इसै तौबगी थबक मिंचत फंगनी लोटरी यावबा सेल मांगनी हक्सांगी ओइनदी कायदे महैगी ओइनदी फजन चतली अदुगा पाखंग लेसाबिसिंगी ओइनदी हाइना सिंगगनी मथंगदा लखुसगे तुला राशिफल की ओइना तांग मंगा दगिना तांग तरेत फाउबगी मनुंगदा लमद चतली अनौबा मरी मता उनै कारबार तौबा सावकतली फम होंगी वनोम सक्री थांगी निंगबा थुंगबा वाली अदुगा तांग निपानदगिना तांग तरामाथोई फाउबगी मनुंगदना लमद चतप कायदे इमुंग मनुंग सेमजिन साजिनगनी इमुंग मनुंगी वाखलदा पाउ फाउदोकनबा खरादी वाटकनी मरी मतागी मफमदा निंगबा थुंगनी हक्सांगी ओइनदी कायदे महैगी ओइनदी फजना तौई अदुगा पाखंग लेसाबिसिंगी ओइनदी हाइना सिंगगनी असुमना मथंगदा मुख खुदोल तमजगे
Brisik Rashifal gi oina tang manga dagina tang taret fawagi manungda thabak thorom da sarak sahing tawba ningba thungba watpa karbar da sel mangba wakal ga thabak ka manadaba matam oigadari loina na lemhoriba tang nipan dagina tang 13 fawagi manungdana wanoma sakri khra thangani imung manung wakal tinabu wali lamda satpa kaide fam hongani Laitin gi thabakta pukning sangi haksangi oinadi kaide mahai oinadi talli aduga pakhang le sabe singi oinadi haina singnagani mathang dalakusage dhanu Rashifal gi oina tang manga dagina tang taret fawagi manungda lamda satpa kaide anuba marup fangi nungaiba paw tagani fam hongani imung manung semjin sajali aduga lemhoriba tang nipan dagina tang 13 fawagi manungdana sasan gi karbar da sel mangi sana khonabagi thabakta mingchat fangi marupna yeknaba oigani haksangi oinadi mit nungairoi mahai gi oinadi fajana satli aduga pakang le sabe singi oinadi paw fawdoknagani loinana mathang damu lokhasagi makar Rashifal gi oina tang manga dagina tang 8 fawagi manungda mingona lekhiba sel lan fangani fam kagani anubu marup fangani marimata saugani subano makanagani karbar da sel tongani aduga lemhoriba tang nipan dagina tang 13 fawagi manungdana lamda satpa kaide lela drama yawba sana khonabagi thabakta mingchat fangani mahigi oinadi fajana satli haksangi oinadi kaide pakhang le sabi singi oinadi thungnagani mathangda mukudol tamjage kumba Rashifal gi oina tang manga dagina tang 8 fawagi manungda anuba marup fangani marimata sauthokani suba nomba karbar tawba kanagani anuba nungaiba pautagani loina na lemhoriba tang nipan dagina tang 13 fawagi manungdana fam hogdo hongjin tawgani lamda satpa kaide sel makhong fangani pochai lepsingani haksangi oinadi puk nungaite mahai oinadi fajana tawgani aduga pakhang le sabe singi oinadi thungnagani asumna ngasigi thamjariba Chayolgi Rashifal asigi iro hekloibada kudol thamjage minna Rashifal gi oina sutang manga dagina tang 8 fawagi manungda pung isei jagoi gi thabakta mingchat fangani lamda satpa kaide imung manung semjen sajingani lamtu yengba chatkani loina na lemhoriba tang nipan dagina tang 13 fawagi manungdana anauba nungaiba paw tagani marimata saugani fam hongani sasangi marida sokani lottery yawba sel mangani haksangi oinadi nakong nungairoi mahai oinadi fajana chathagani aduga pakhang le sabe singi oinadi haina singnagani asumna ngasigi thamjariba Chayolgi Rashifal asi matang aswaida tension janabagi tanjadu lawjage miyamna loiba fawba tabiba amadi tongan ba comment pibirakpa loina na ngasigi thamjariba Fight Life company na pijariba khudong sabu singsi maramda hena khangbining leiruna comment ibiraiba amadi phone tobiriba sing khwai khudimokpusu ngamkhalitena thagasabu phongdoksari haiba wafambe thamjaraga punamukpu amuksana thagasabu phongdoksari kanglai fakna yaifare